Ngara numida wedam phongkhiba panam pause degi maruoba paw khara khangasaraka myamda khudo tamjage Kuki singna makhogi demand phangnaba aroibi thakta honarakadore Kuki singna India gi firal paduna February 19 separate administration demand tawduna lele chakadore Chami patrana Manipur gi territory and integrity to compromise tawroi haidabasu Manipur de hanana kaidaba state amani KPA PR laklabanina center na peace amadi justice charangnaba comprehensive roadmap ama purakan haibagi thajavalai Kuki MLA tara Kuki sinama khogi demand phangnaba aroibi thakta honarakadore Kuki zogi tokhaiba administration ama natraga legislature yawba union territory ama demand tawduna February 19 da Manipur gi Kuki taba mafam sing amadi Delhi da silent lily ama sakadore Kuki Joe Council gi chairman Heliang Thanglep na thadorapa serol amada Kuki Zogi atai frontier organization singa khusam tuna pangthok kadariba sale lele asida community asigi mipum khudimakna mapum phana saugatnaba appeal tarakle Siruchampur da tha asigi nipan amasung talaga mathoida pangthokiba Kuki Jo Council gi mifamna lele asi chatnaba warip lawkhibani haire Parliament da Kuki Zogi issue asigi matangda khanagadabani separate administration union territory with legislature pigadavani no solution no peace political solution puraktana border fencing tawayaroi leak oiraba billion audio TFK achouba well fanganabani haba demandsing ashi tawduna lele ashi chakadavani santi oina chakadava lele achida saru yariba singna kanaguma miyoi singi maming panduna athiba wahi wata sijinaduna law khongba amadi violence ki thong sing chathabayaroi Lili asida India gi machu ahom gi phiral sijinagani amadi Lili asida saru yariba singna amuba visual sekadavani haire Lili asida sijinagadaba common banner digital visualizing press statement amade memorandum na chingba pumba Kuki Jo Council na provide tawgani mari lainaba deputy commissioner gi khutangda union home minister amisada memorandum pisingani haire tha asigi taragani panda sakadariba Lili asi Churchampur district ki oina Indigenous Tribal Leaders Forum ITLF ki miyang makhada jatkane Kampobi District ki oina Committee on Tribal Unity Kotu amasung Kuki MP Sadar Hills ki miyang makhada jatkane Felzong amasung Jiribam District ki oina Indigenous Tribe Advocacy Committee ITAC Kuki MP Jiribam amasung atay allied body singgi miyang makhada jatkane Tengnopo Mare ki oina Hills Tribal Council ITC ki makhada Sandel ki oina Kuki MP Sandel amasung Kuki Chief Association gi miyang makhada jatkane Delhi ko oina KSO Delhi amasung NCR loinana Kuki Jo Women's Forum Delhi gi miyang makhada jatkane haire Kuki Jo miyam gi separate administration ama lehenna bataksintuna Democrat ki oina sakadariba lele asida community asigi mipum khudimangna mapum phana saugatnabasu Kuki Jo Council na appeal tarakle amaramda Manipur Legislative Assembly bu suspended elimination thamnaba lawkhiba Center ki firepu Kuki MLA tarana taramna opagaloina President role lakhraba matung Manipur da santi hanjilaklagani haibagi thajaba thamlakle Saitu Kendra ki MLA hauke lab kip game Kampopi Kendra ki MLA nemja kip game Saikot Kendra ki MLA Pauriral haukip Henglep Kendra ki MLA Lebjamang haukip Saikul Kendra ki MLA Kiminyo haukip hangsi Tengnopa Kendra ki MLA Lepau haukip Timaimu Kendra ki MLA Ngursarung Sanate Suruchampur Kendra ki MLA Kaute Singa Kendra ki MLA Silungthang amasung Thanglon Kendra ki MLA Bungsangim Balte na punna khuyek piduna thadoropa serol amada Matha ki wafam asi thamlapagalonya akaknaba matamgi manungda thokliba conflict asigi resolution ama puraknaba Central Government taksilakle marakta khraba crisis asigi sentiment ama puraktuna thoklibi irangasina hakthengna soaliba myam amade internally distressed people singgi awaba asiko anava New Delhi na chapchaba thabok lakhatuna mahausagi punsida hanjilaknaba amade aikhogi community gi hakpo ngapi sembinaba su center gi pukning jingsilakle makhatarakpa pawda miyam gi awaba dagi BJP gi political game na hena maru oibagam taurei MP Bimol Manipur miyam na kham thengna wariba asiko anaba honaba ge mahut BJP ki political game ne hena maru oibagam taure hana inna Manipur parliamentary constituency ki MP Dr. Angomcha Bimol akoijamna phongdokhrei
ꯗꯤ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯅ ꯂꯧꯕ ꯈꯟꯅꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯄꯅ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯏꯊꯅꯤꯛ ꯀ꯭ꯂꯥꯁ ꯑꯁꯤꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯒ ꯇꯉꯥꯏꯐꯗꯕ ꯔꯥꯖꯅꯤꯇꯤꯒꯤ ꯐꯤꯚꯝ ꯑꯃꯅ ꯐꯝ ꯊꯥꯗꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯤꯗꯒꯤ BJPꯅ ꯏꯂꯦꯛꯇꯣꯔꯦꯠ ꯇ꯭ꯔꯦꯖꯦꯗꯤꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯕꯤꯃꯣꯜꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯍꯥꯛꯅ BJP ꯂꯩꯉꯥꯛꯄꯨ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯂꯛꯈꯤꯕ ꯊꯥ 18ꯒꯤ ꯃꯇꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔ M ꯕꯤꯔꯦꯟꯅ ꯊꯥ ꯑꯁꯤꯒꯤ 7ꯗ ꯐꯝ ꯊꯥꯗꯣꯛꯈꯤꯕ ꯑꯁꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯥꯟꯗꯦ꯫ BJPꯅ ꯃꯈꯥ ꯇꯥꯅ ꯏꯀꯥꯏꯕ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯒꯤ ꯈꯣꯡꯊꯥꯡ ꯃꯥꯜꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯄꯥꯟꯗꯝꯗ N ꯕꯤꯔꯦꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ MP ꯕꯤꯃꯣꯜꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯦꯁ ꯑꯁꯤ ꯆꯨꯝꯅꯒꯤ ꯏꯆꯝ ꯆꯝꯕ ꯑꯃꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯈꯤꯕ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯅꯤꯡꯅ ꯊꯥꯗꯣꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯌꯥꯎꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯝꯗꯨꯅ ꯊꯥꯗꯣꯛꯍꯟꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯊꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ BJPꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯗꯨꯅ ꯂꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯅ ꯏꯊꯅꯤꯛꯁ ꯑꯃꯗꯤ ꯔꯤꯂꯤꯖꯤꯌꯁ ꯂꯥꯏꯟꯗ ꯏꯂꯦꯛꯇꯣꯔꯦꯜ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯏ꯫ BJPꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯥꯄꯥꯛ ꯇꯥꯅꯍꯟꯕꯗ ꯅꯠꯇꯅ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯏ ꯍꯥꯏꯅꯁꯨ ꯀ꯭ꯂꯦꯝ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯛꯄꯗ ꯑꯉꯛꯄ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔ B.R. ꯑꯝꯕꯦꯗꯀꯔꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯃ ꯂꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯀꯦꯁ ꯈꯛꯇꯗ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯈꯤ ꯍꯥꯏꯅꯁꯨ ꯄꯟꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟ ꯍꯟꯗꯨꯅ ꯏꯪ ꯆꯤꯛꯅ ꯂꯩꯍꯟꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯗꯛꯇ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯤꯠꯌꯦꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯃꯇꯝ ꯀꯨꯏꯅꯒꯤ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯀꯝꯄ꯭ꯔꯦꯍꯦꯟꯁꯤꯚ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯃꯤꯄꯥꯇ꯭ꯔ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ BJP ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ MP ꯗꯣꯛꯇꯔ ꯁꯃꯤꯄꯥꯇ꯭ꯔ ꯃꯐꯝ ꯑꯁꯤꯗ ꯆꯌꯣꯜ ꯑꯃ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯑꯅꯧꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯗꯣꯛꯇꯔ ꯁꯃꯤꯄꯥꯇ꯭ꯔꯅ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯥꯎꯗꯝꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯕꯁꯨ ꯃꯍꯥꯛ ꯗꯦꯜꯂꯤꯗ ꯆꯠꯄꯒꯤ ꯃꯍꯨꯠ ꯃꯍꯥꯛꯀꯤ ꯍꯣꯝ ꯇꯥꯎꯟ ꯚꯨꯕꯅꯦꯁ꯭ꯋꯔꯗ ꯑꯣꯏꯅ ꯏꯝꯐꯥꯜ ꯀꯣꯜꯀꯇꯥ ꯚꯨꯕꯅꯦꯁ꯭ꯋꯔ ꯐ꯭ꯂꯥꯏꯠꯇ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯣꯛꯇꯔ ꯁꯃꯤꯄꯥꯇ꯭ꯔꯅ ꯊꯥ ꯑꯁꯤꯒꯤ 7ꯗ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒ ꯂꯣꯏꯅꯅ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ N ꯕꯤꯔꯦꯟ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯈꯟꯅꯕꯒꯤ ꯃꯇꯥꯡꯗ ꯁꯃꯤꯄꯥꯇ꯭ꯔ ꯏꯝꯐꯥꯜꯗ ꯃꯈꯥ ꯇꯥꯅ ꯂꯩꯗꯨꯅ ꯒꯕꯔꯅꯔ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ BJPꯒꯤ MLAꯁꯤꯡꯒ ꯎꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯅꯧꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯤꯅꯦꯁꯟꯗ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕꯒꯤ ꯑꯣꯔꯗꯔꯗ ꯏꯁꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯕꯒꯤ ꯋꯥꯐꯝ ꯌꯥꯎꯗꯕꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯃꯊꯧ ꯇꯥꯔꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯆꯔꯥꯡꯅꯕ ꯃꯔꯛꯇ MLA ꯗ ꯐꯦꯛ ꯀꯣꯜ ꯀꯌꯥ ꯂꯥꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯦꯝꯕꯔ ꯈꯔꯗ ꯐꯦꯛ ꯀꯣꯜ ꯀꯌꯥ ꯂꯥꯛꯄꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ BJPꯒꯤ MLA ꯈꯔꯗ ꯁꯥꯁꯤꯟꯅꯕ ꯐꯣꯟ ꯀꯣꯜ ꯀꯌꯥ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯆꯔꯥꯡꯅꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯋꯥꯀꯠ ꯂꯥꯛꯄꯗꯒꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ FIR ꯑꯃ ꯂꯧꯈꯠꯈꯤ꯫ FIR ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯃꯁꯤꯗ ꯆꯦꯟꯅꯕꯁꯤ ꯐꯥꯅꯕ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯥꯟꯇ ꯀꯨꯃꯥꯔ ꯁꯤꯡꯍꯅ ꯃꯃꯥꯡ ꯆꯌꯣꯜꯗ ꯇꯣꯉꯥꯁꯤꯡ ꯑꯃꯗꯤ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯄꯥꯎꯁꯤꯡꯗ ꯊꯥꯖꯕꯤꯗꯅꯕ ꯑꯄꯤꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯏ-ꯄꯥꯎ ꯀꯌꯥ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯈꯤꯕ ꯐꯣꯟ ꯅꯝꯕꯔꯁꯤꯡꯗ ꯄꯥꯎ ꯐꯥꯎꯗꯣꯛꯄꯤꯌꯨ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ, ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤ ꯌꯥꯎꯅ ꯑꯇꯣꯞꯄꯁꯤꯡꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯆꯠꯊꯔꯤꯕ ꯑꯁꯤ ꯊꯤꯡꯅꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ, ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ (AR) ꯑꯃꯁꯨꯡ ꯑꯥꯔꯃꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯕ ꯑꯦꯟꯇꯤ ꯑꯦꯛꯁꯇꯣꯔꯁꯟ ꯁꯦꯜ ꯑꯃ ꯂꯤꯡꯈꯠꯈꯤ꯫